Saddam Hussain ki punsi karamna Lenkhi kanagumbana mabu afabani khalli aduga kanagumbana mabu bilen amagum ubi masi karigino. Iraq ki matam amagi matik lairamba ningthau Saddam Hussain gi ming tadaba thoina leite mahaki life asisu makhal mathel gi machal kayana punsilli mathau na laina kharani palamki adubu America na mahakpu maral lei haiduna fasi tawduna hatki Saddam Hussain gi life ta mityeng ama thamjage. Saddam Hussain achoba palace sing building sing saba pambaga loinana phajaba masjid saba su pamlami mahak ase athoiba ahenba thabak tawningba misakni Baghdad city gi mayai makta mana masjid ama sahanki madugi ming al Marif kawi masi 2001 da Saddam Hussain gi birthday numit amada opening tawbagi damak sahanki bani masjid asigi minar iskat missile gi mong da sanki masigi missile asibak matam amada mahakna Israel da kapsin hanki Operation Desert Storm hai se Saddam gi mayokta tawkiba operation amani madugi lan ado 43 days chataki maramaduna masjid asigi minar singsu 43 meters wanghalami Saddam ki biography iba Korn Keflin koba amana iri Saddam na sahanba masjid asida magi ina iba Quran ama yamna cheksinna mingsel na changsillaga thamli madu lakpa mi singda yanghalami asumna hai Saddam na Quran ase ibagi damak 26 liter EP ki amasung chahi ahum changna madu ihanki total page chamga ga tarukni Saddam the politics of revenge haiba lirik ase ikiba Syed Aburich na hai Saddam na achoba palace sing building sing amadi masjid san kibagi maramdi mahaki family piklingai da yamna warak nanglaki khongup leibagi paisa leiramde matamaduda makhoi tikrit kawbom famda leirammi mahak yamna lairaba imungdagi ningthau pham yauna yaurakibani Saddam na magi palace sing mafam kaya da saduna thamba aduda time amasung situation gi matungina tumba laglami adubu mahak yamna sangna tumba ngamlamde maramdi mangonda tumba yadabagi anaba leirami maramasina ahingi pung 3 da hawatlaga swimming torami exercise torami doctor na adumna taw haibadagi mahakna tawbani Iraq ase lengoi lamdamni ising marangkai di adubu Saddam gi palace sing da swimming pool kuha amadi ising gi source watlam de mahak always alert lairami swimming pool gi ising gi temperature check to holami ising da yekna bana hu hapchin bra asina chingbasu check torami Saddam gi maramda lairik ikiba emasia bharam koba amana hai Saddam na rule tawringai matamda magi yekna bakaya bu thelium koba hu makhalama sijinnaraga hatki maram asina masu kirami kanagumba yeknaba amana mangonda madu pijagadra magi presidential palace singda purakpa hauba chak hinjang sanga mana chadringai atopa bu hana chahallaga test tawalli asumna hai Saddam gi total palace kunmukni palace khuding makta matam ahum chak thonglammi seba tobu singwatana leirami mana lakpa laktaba chak thongba leplamde Saddam masak semlaga phajaba fashion da mayam magda thokpa pamlamki maramasina force ki fijol thadoklaga atangba suit sing setlami matamaduda UN chief Kofi Annan na mangonda suit setlaga leiragadi netagi asengba saktam mali hairaki masidagi mahak suit hena setkibani hainei Saddam migi mangda spec upkide mana chathokpada khongkap kharadagi hena video tawhankide writer Koflin na hai Saddam nongthildasu ngaihak tumlami meeting gi matamda oirabasu tumninglakabadi thangnaba kada sangraga ngaihak cheptaki Saddam Hussain TV yengba pamlami aduga CNN BBC Al Jazeera gumba channel henna yenglami mahak romantic thrilling English film yengba pamlami The Days of Zakal magi apam film ni March 1982 da magi mantri ama hatki bagi maral mangon de piki Saddam gi biography iba Korn Keflin na hai magi lirik Saddam The Secret Life da madudi Saddam sarkar na asumna haiki health minister Riyad Ibrahim Hussein bu hatki bagi maram corruption toram bagini actually aseng bu maram de sini
Health Minister asina Saddam da wafum ama thamjaki madudi Vice President oiramba Ahmad Hassan al-Bakibu Saddamgi mafamda kharani phamanbiyu President ohenbiyu aduga Iraq Iran gi chathari balan adubu toknaba sinsanu wafam asi Saddam da haikibagi hatkibani hai aduga maral nabu mana hidak makalama public ta sihinabagi ayaba pibana mi yamna sikre aduna sibagi chairak pibani haijinki Mantri asibu meeting gi wafamda Saddam na room amada pusillaga kapthokibani haiki Health Minister asigi hakchang thangna machet kaklaga magi wife kinakta piki hairi 1980 adwaida Saddam na magi Foreign Minister Hamid al-Jabari bu magi phone lokhatti haibagi damak post gi out tokhi matamaduda Foreign Minister ado airport amada busy oirami adubu tungda magi wa do tabikide Masita natana Saddam na magi Army Chief Lieutenant General Umar al-Hasabu mimang da magi izat manghali haiduna sibagi cherak piki Umar al-Hasagi machanupa Faruk pusu sibagi cherak piki hairi Masita natana nungai bawafam amana mantri singi meeting ama chatringai magi mantri amana masagi khari yengbada Saddam na ukhiramni meeting loirakanda mantri adubu mana khamlaga haiki nangdi yamna thengtharamane achin balairamane mantri aduna haijai adumna natte Saddam na magi wata khidi mantri adubu meeting hall aduda thangna na leibarum amada numit nini thong lonsinduna thamki Saddam Hussain dictator amagumna palambani dictator amagi ruling makhata leiba mi singna karigumba thabak ama tawrubada madu against ni khallabadi mahakonda awab taba hunasani Saddam gi ruling matamda asigumba wakaya thokibani amaromda yenglorabadi Saddam gi matamda Iraq yamna saukatki arm and ammunition gi field da army strength ama na chingbada Iraqi economic khamtheng no wangkhatanki Iraq pu world business Saddam gi matamda Kuwait capture tawsingki Israel bu nam thabagi honaki world Muslim leaders sing punsilaga power sembagi damak laknaramki school college hospital kaya semgalamki magi machin tungkhalakliba power bukalak pamiho bopok narakki maram kaya marom asidagi tapna magi against the khong thangat powerki magi ruling matamda aran bathabak kaya tawki haibaki maral siki magi aroi baphiwamdi mayamna uhori batuni the Gulf War gi matangda real voice ta hana su video hapsakrabani madu yengjiba taragadi description da link fangbigani madu yengbibi yai video si yengbagi da baktaga sari channel asida ana voirabdi subscribe to ba kaubigano